Hello and good evening. Welcome to ELITETV Plus. Adomna yingbiribasi in the evening. Indian evening meet yang tabiriba pumnamakpo ihan bamaktada jongtham amritana taramna okchari. Ngasigi in the evening gi akhanaba guest asi heavy metal singer, one of the very talented amadi thrash metal amadi death metal gi sound punjhalaga puthokpa adugumba one of the very philosophical and uprising star or band haibatare makhoisi atai kana sunate Dead Soviet ihan bamaktada Dead Soviet ki band member pumnamakpo ihan bamaktada ELITETV da taramna okchari. So first of all mayam kamay to biri ngasi, how are you guys? Okay. Adudi ihan hana ay koi band member singi ihan hana ming amadi sak takcha bagi tanjam logja ge don ay extreme right gi isa gi ming and role in the band kari musical instrument by ba adudi kari ming adu mem dong han hai bi ay gi ming Sitam Rajkumar ay Dead Soviet guitarist okay I ming Vision the guitarist okay I mean Dennis vocal the bass vocal and bass okay I ming Saba ay drummer okay adudi ihan han mamagda the Dead Soviet band members khodi mang ming khangnaraba matungda aina lakchaning base band member khodi mak se ihan hana kamaina thingnagi aduga kamaina se gi band se form tarupagi wakhalon je lakhi aduga and why heavy metal band adu yu wari dom tang formation story have tare band ji ko adu dong han habi first hoin thena gi bage high target de me na yam kana special ina te do social media gi through de thena wan tane akoi metal head mayam gi metal gi Manipur lai metal scene gi community du gi manung da thena ko imana mayam du punjana ga akoi kai instrument pai ma kai tawni haina ga akoi si passionate of do adu gi jam tawje haina ga thena maybe sanna akoi imana ne introduce tawune ba moi mamana moi ju khana ba adu ga setam na akoi ma du thena ko dum samana adu kano social media de ge adu ga akoi kano na drummer dam sabana isai khomina ko adu gi line tor thena pai tar haide band lineup kano yawina ko haide sigi mamang da isa sagi instrument haide guitar pai ba sing adi bass adi drums mamang da gi dum pi ngai da gi dum hana da gi dum thinba photpa da gi khong ba se dum haura abra adu da gi di guitar se tamgen tamanga ko na di sum heavy metal gi side se da oina sum progress ta rokhibe se haide somna kan gi side ta hena pa ma khrise kari yo jeno and hana da gi dum training yaura abra sana tamak padaira kamaina no sigi se sei ta ko de de sei ta ko de hin de sum ta ko de dum khom gi do de guitar pai ba hina gi de dum khom gi adu da gi heavy metal music da gi direct dum tamba dum pai dum hore ba adu di vocalist ki su ba dum haide vocalist ki zain hangning be se especially heavy metal gi sound je kitan growling voice the vocal se katan tongali go adu duna adu gi dusu isana hana de gi hona dum practice tor practice je mi khudi makti di naturally tholokte aduna how did you prepare for that kamai to adu gi matang je me na akoi taw ge na tor ko di na te samna instrument vocals oi na tholok na te haidi heavy metal gi passionate yam henman gi bai da adu sai ta do tang ta na pilak to saning gi poram lak buduna kan to vocal gi the technique ma'am kano to bagi di aiju khangam de do Manipur vocal course metal gi yam wan thokpani na aiju happy thiram me ado pang phang de ado matam do social internet jo lai ko time mo bigi akoi de me na YouTube ki kano tutorial gum do na torok na tana top course gum na akoi da advanced record to di yaudi ado vocal gi tarak pa jo khad struggle lai kaina ta di direct oza wai sana thokpana tamina samna ga techniques firm ba matoram ba ka da isa gi vocal action keno do koi gi tone do originality thorak ko do tongana kona ko let organ khang pugumba studio sang kan khang pu adu gumna tana keno to budi yauk te koi gi oza ga to ba ka de gi topa struggle dikala hadi self learning ne ba ya aduga self learning se hadi ngasagi band members ina phungdorok pa de hadi isai sana isai ta ba dum heavy metal isai ta ba hob de gi tamba sum horok pa ne ha adu hadi ihan han early musical influence hai tare ko karam band hadi EPK da budi morbid sen kaina maming mem palli aduna karam band de ihan han taraga sigi music se ngoda touch to in the resonate to aduguma band hai tare ko or imung manung or environment friend circle sing de influence lak pra kamaina sigi aina khangning se why heavy metal da kamaina karam band influence taroga sigi genre se da changang khebano habdo band member khodi makki extreme right koi sitam dai hana ta band se aham bada sum khara kitang tappa hai tare ne just like Linkin Park adagi heavy metal da ga Judas Priest Iron Maiden sum le khaga sum genre je adudai mathang sum das tawraga sida tasan gi na ai ta sum vocal da keno to lai bhai tare
시기 트러스트 데 트러스트 메탈지다 시도 주살레 레기 바이타레 오케이 시dan hena ta hadi resonate taweba hoi okay men ꯑꯩꯈꯣꯏꯅ ꯈꯣꯡꯕꯁꯦ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤ ꯃꯦꯒꯗꯦꯠꯀꯨꯝꯕꯀꯣ ꯕꯦꯅꯝꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯚꯤ ꯃꯦꯇꯦꯜ ꯁꯨꯝ ꯈꯔ ꯇꯧꯔꯀꯥꯟꯗ ꯑꯦꯛꯁꯇ꯭ꯔꯤꯝꯗ ꯆꯪꯗꯦꯕꯀꯣ ꯀꯩꯁꯨ ꯑꯗꯨꯒ ꯁꯨꯝ ꯗꯦꯅꯤꯁꯅ ꯄꯨꯊꯣꯔꯛꯄꯗꯒꯤ ꯁꯨꯝ ꯊ꯭ꯔꯥꯁꯁꯦ ꯈꯔ ꯈꯣꯡꯕ ꯍꯧꯔꯦꯕ ꯍꯦꯛ ꯄꯨꯊꯣꯔꯛꯄꯗ 2019 ꯁ꯭ꯋꯥꯏꯗ ꯈꯔ ꯈꯣꯡꯕ ꯍꯧꯔꯦꯕ ꯁꯨꯝ ꯏꯚꯣꯜꯞ ꯇꯧꯔꯛꯄꯅ ꯍꯥꯏꯇꯥꯔꯦ ꯁꯤꯀꯣ ꯍꯥꯏꯗꯤ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯃꯦꯒꯗꯦꯠ ꯍꯥꯏꯕ ꯌꯥꯏ ꯕ꯭ꯂꯦꯛ ꯁꯕꯥꯠ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯝ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯒ explore ꯇꯧꯔꯛꯄꯗꯒꯤ ꯃꯊꯪ ꯁꯨꯝ ꯊꯦꯡꯅꯈꯤꯕ Okay, then is angry kamai tawai. Akwai death trust ki genre je am akwai matamda kasu khang leite ba. Akwai adugi akwai discover tawdre ba. Akwai na khangi jo akwai ge music style gi evolution ma jo haibda. Adu ta phang bne. Akwai kano tor tarak pa di dum Black Sabbath Metallica Judas Priest adugumba de Megadeth gumba dum tare ba. Yam pan Megadeth yam pa me ba. Megadeth ki style ji tawna hona amne ko style do gi kai hani mathung tar akhoi ga sana kwai tar akhoi gi original go puthora kan da akhoi essence sam jawjar ku adu duna akhoi gi sound de trust ki kano genre is leaning or khara dum na kan khalin do bagi akhoi de trust an lai game ne hoi lai bo adai hai tar adu merona dum mayam tana ba dum akhoi horok bagi dum regular metal nam na ta ba dum Black Sabbath do kano akhoi gi Iron Maiden gum je dum sign nam tar da kai am kana specific ko kano to adu explore tor ko de gi si pan ta gi okay nok sawa gi di kamai de ai gi oina haraga di haidi influence radio tab di oine haidi ai gi family background kanamta haidi musically keno amta na te dugu haidi aina class 5 6 car was haida hoigi thaina gi lunch time western music anam le okay adu da haidi hoigi table of the king ganaga haidi adum bai sai ta gi ba haidi adum ma mayam ode Judas Priest Diamonds and Rust kumba odegi painkiller haidi adumaina sum haidi radio friendly oiba adegi hoigi haidi phaja ba thaina gi Scorpion gi seigumba sigumba mayam je tabadagi akhoi khongmanda akhoi dam lei da puisa na adu aina matam sida moi che da ai tuition dom me hoi adu dagi aina da puisa smaina English song smaina tawi khole hai matam da di metal kaino khangri heavy metal kaino suang gangde just tap haidi tawbada bu radio da tar matam da ai mo da yu greba adu gi genre magi style magi adu gi mayam dana aurai da puisa da satle da puisa da hai adu ma je adu mai tai khole khangmudi adu mana ga hai aina ga haidi sigum masai slim note kaina ga ben le ka cd khara heavy oi nang taru gi nu ga na ga tawra ga haidi tahan lakti adu mana aingon da yam makhong seng na tahan bi re hai tare haidi ben je smai le hai tar sita ga nu siana taw siloi kan taw kaina ga adu mai na taw bi re adu dagi tam na sum tam na adu mai taw extreme music da adu mai na sangi ai gi oi haidi adu gi heavy metal adu mai lai haidi Iron Maiden ai gi favorite band ne adu mai tor ga la ga extreme da mai la haidi death metal da thrash metal la email sida jum tarap ne mai taw Chumi habadi khoi Thai 90s early 90s and early 2000s tadi yamna thrash se yamna hadi popular am thi oi da ko music scene jadi new metal chang new metal dagi mathang smine evolution je hadi mainstream de su da mai lakhi adu boi lakning bai khoi Manipur gi rock music amadi heavy metal scene da khoi Manipur gi hojik marak amasu hadi gent kaina ga di gent kain lekhi digi hojik sina mo adagi death metal na su amaya dominate to bodona sto we don't know sigi music scene me marak sida habadi death soviet sina kari different oi ba habadi death soviet ki oi ba ngasagi flavor se trust death se si sina kamaina toroga ngasagi heavy metal scene gi audience me am sida kari message kumba karamba theme and karamba kind of flavor convey toning ba kari lei adum da haibia akhoi chume kano habi jo jeke matam da khon sang question akhoi 2017 changi oi dam sa bain mamang gi early sin da le me do Manipur metal infam metal sin da de 2017 sigi ra chang pune matam da death metal na dominant adum lai ba thrash metal jo lai matam lu spray x united rifle line le me thrash metal gi kano jam kal le matam da adu time da akhoi gi side gi de genre je kai hani competition room da changjan na ba na akhoi jo thrash ku salak pune ba haide matamda kanona thrash metal harga khoi thok ayamba ben hoglakpagi mogi wakhalon je ayamba kano labor genre da stick tawbagi natraga samna black metal death metal thrash metal sigumba da stick tawdeba anobo genre puthokbagi kano da laeba ado akhoi bakhan da alaina khande akhoi gi demu labor genre dugi marak to yawshallaga mogi kan revival on satpagi wakhalon alaina laga tawgene dia soviet ki akhoi gi saki da di unique akhoi ben khoi mo uniqueness ta le pamene da akhoi gi saki di akhoi na nungai jabido samna jam tawda khoina akhoi gi energy thadokpagi nungai jabe du myam duna akhoi mina audience na bam ni de khoi kasu expect tawde ado
ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯁꯤ ꯄꯔꯐꯣꯔꯝ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗ ꯇꯧꯋꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯗꯨ ꯇꯁꯦꯡꯅ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯒꯤ ꯁꯤꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯇꯦꯁ ꯑꯃ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯃꯦꯇꯜ ꯍꯥꯏꯔꯒ ꯔꯤꯒꯨꯂꯔ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯃꯦꯇꯜ ꯅꯠꯇꯕ ꯑꯩꯈꯣꯏ ꯈꯤꯇꯪꯁꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯁꯤꯅ ꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯗꯨ ꯃꯊꯛꯇ ꯗꯦꯠ ꯃꯦꯇꯜ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯈꯔ ꯗꯤꯁꯇꯤꯡ ꯇꯥꯅꯕ ꯌꯨꯅꯤꯛ ꯇꯥꯅꯕ ꯊꯣꯛꯄꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯅꯤꯃꯛ ꯕ꯭ꯂꯦꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯗꯦꯠ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯣꯏ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯥꯎꯟ ꯑꯃꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦ ꯍꯦꯛ ꯇꯥꯕꯗ ꯍꯣꯏ ꯏꯠ ꯁ꯭ꯇꯤꯛꯁ ꯑꯥꯎꯠ ꯑꯦꯁ ꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯟ ꯑꯃ ꯌꯥꯎꯕꯗꯧꯅꯁꯨ ꯁ꯭ꯇꯤꯛ ꯑꯥꯎꯠ ꯇꯧꯏꯀꯣ ꯑꯗꯒꯤ ꯑꯗꯨꯅ ꯑꯩ ꯂꯥꯛꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯕꯦꯟ ꯃꯃꯤꯡꯁꯦ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯗꯦꯠ ꯁꯣꯚꯤꯌꯦꯠꯁꯦ ꯏꯖ ꯏꯠ ꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯟ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯊꯣꯟꯕꯁꯦ ꯐꯥꯔꯁ ꯃꯦꯔꯤꯁꯟꯅ ꯃꯥꯅ ꯇꯧꯔꯛꯄꯅꯦꯕ ꯏꯟꯇꯔꯦꯁ ꯇꯧꯔꯛꯄꯅꯦꯕ ꯃꯦꯔꯅ ꯑꯩꯈꯣꯏꯒꯤꯗꯤ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯏꯟꯇꯔꯄ꯭ꯔꯦꯠ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯕꯦꯟꯒꯤ ꯁꯝꯅ ꯑꯇꯣꯞꯄ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯨꯗꯤ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯦꯕꯁꯣꯂꯨꯠ ꯄꯋꯥꯔꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯦꯐ ꯋꯤꯡꯗ ꯂꯩꯕꯁꯨ ꯔꯥꯏꯠ ꯋꯤꯡꯗ ꯂꯩꯕꯁꯨ ꯑꯅꯤꯃꯛ ꯂꯣꯏ ꯀ꯭ꯔꯤꯇꯤꯛ ꯇꯧꯕ ꯌꯥꯏꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯁꯦ ꯍꯣꯏ ꯑꯗꯨ ꯇꯣꯇꯥꯂꯤꯇꯦꯔꯤꯌꯟꯒꯨꯝꯕ ꯔꯤꯖꯝ ꯂꯩꯈꯤꯕ 20th ꯁꯦꯟꯆꯨꯔꯤꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨ ꯌꯥꯎꯅꯁꯨ ꯑꯩꯈꯣꯏ ꯑꯇꯩ ꯑꯦꯁꯤꯌꯥꯗ ꯍꯧꯔꯛꯄꯅꯤ ꯈꯪꯗꯦ ꯏꯁ ꯌꯨꯔꯣꯞꯇ ꯍꯧꯔꯛꯄꯅꯤ ꯔꯦꯁꯤꯁꯇꯦꯟꯁ ꯂꯩꯗꯅ ꯋꯥꯔꯜ ꯋꯥꯔ 2ꯗ ꯍꯧꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯍꯧꯒꯠꯂꯛꯄ ꯑꯍꯥꯟꯕ ꯋꯦꯕꯇꯣ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯁꯦꯡꯉꯩ ꯃꯇꯝꯒꯤꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯄꯨꯈꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀ꯭ꯔꯤꯇꯤꯛ ꯇꯧꯕꯁꯨ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯀ꯭ꯔꯤꯇꯤꯛ ꯇꯧꯕꯁꯤꯅ ꯃꯦꯟꯅ ꯁ꯭ꯇꯥꯂꯤꯟꯒꯤ ꯃꯇꯝꯒꯤ ꯑꯗꯨꯒꯤ ꯏꯔꯥꯗꯨꯗ ꯀ꯭ꯔꯤꯇꯤꯛ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯍꯥꯏꯔꯒꯗꯤ ꯑꯁꯤꯕ ꯃꯥꯔꯛꯁꯤꯁꯀꯤ ꯀꯩꯅꯣ ꯆꯠꯄ ꯔꯤꯚꯣꯂꯨꯁꯟꯅꯔꯤꯒꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯤꯔꯤꯠꯇꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯍꯥꯏꯗꯤ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯇꯣꯇꯦꯂꯤꯇꯦꯔꯤꯌनिꯖꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯟꯗꯤ ꯍꯥꯏꯔꯔꯣꯏ ꯕꯠ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯝꯁꯤꯗ ꯃꯗꯨꯗꯣ ꯑꯗꯨꯝ ꯑꯦꯛꯖꯤꯁ ꯇꯧꯕ ꯎꯕ ꯐꯪꯉꯤ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯗꯨꯁꯨ ꯅꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯑꯗꯨꯗꯨꯁꯨ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯐ꯭ꯌꯨꯆꯔꯗ ꯃꯁꯤꯁꯦ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯃꯁꯤꯒꯤ ꯊꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯤꯜ ꯌꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯛꯀꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯥꯏ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟꯒꯤ ꯏꯄꯣꯛꯁꯤꯗꯤ ꯂꯥꯛꯑꯦ ꯈꯜꯂꯦ ꯑꯗꯣ ꯐꯨꯜ 100% ꯌꯧꯋꯦꯗꯤ ꯈꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟꯒꯤ ꯏꯄꯣꯛ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯦ ꯒ꯭ꯂꯣꯔꯤꯐꯥꯏ ꯑꯣꯏꯅ ꯇꯧꯔꯅꯦꯕ ꯁꯝꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯟꯕꯅꯤ ꯍꯥꯏꯔꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯁ ꯇꯪꯈꯥꯏ ꯑꯃꯁꯨ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯤꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟꯁꯦ ꯐꯨꯜ ꯆꯂꯥꯏꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯋꯥꯟ ꯊꯣꯛꯑꯅꯤ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯁꯨ ꯉꯝꯃꯔꯣꯏ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯄꯒꯤ ꯀꯩꯅꯣꯗꯤ ꯍꯧꯔꯦ ꯋꯦꯕꯇꯨꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯍꯥꯟꯕ ꯄꯣꯔꯇꯣ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯏꯞꯇ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯌꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟꯗꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯟꯁꯤꯌꯁ ꯁ꯭ꯇꯦꯖꯇꯣ ꯌꯧꯗꯅꯕ ꯀꯟꯁꯤꯌꯁ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯥꯁꯉꯩꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯀꯤ ꯊ꯭ꯔꯨ ꯃꯣꯏꯅ ꯐꯨꯜ ꯐꯣꯔꯁ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯃꯥꯁꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯀꯟꯁꯤꯌꯁ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯒꯗꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯦꯟ ꯑꯩꯈꯣꯏꯅ ꯁꯛꯄꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯤꯐꯔꯦꯟꯁ ꯇꯧꯕꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟꯁꯦ ꯐꯖꯅ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯃꯥꯡꯒꯤ 20th ꯁꯦꯟꯆꯨꯔꯤꯒꯤꯗ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯅꯥꯖꯤ ꯖꯔꯃꯅꯤ ꯑꯣꯏꯔꯣ ꯐꯦꯁꯤꯁ ꯏꯇꯥꯂꯤ ꯃꯨꯁꯣꯂꯤꯅꯤ ꯄꯥꯏ ꯃꯇꯝ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯤꯅ ꯃꯥꯁꯅ ꯐꯥꯎꯕꯗꯣ ꯃꯣꯏꯗ ꯐꯥꯎꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯅꯔ ꯀꯩꯅꯣꯗꯣ ꯁꯝꯅ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕꯗ ꯌꯥꯎꯔꯤꯅꯤ ꯑꯗꯨ ꯑꯗꯨ ꯌꯥꯎꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯔꯦꯁꯤꯁꯇꯦꯟ ꯑꯃꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯑꯩꯈꯣꯏ ꯂꯤꯔꯤꯛꯁꯤ ꯀꯟꯀ꯭ꯂꯨꯖꯟ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯔꯦꯁꯤꯁꯇꯦꯟꯁ ꯑꯃꯁꯨ ꯂꯩꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯍꯣꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯔꯅꯗꯤ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯌꯥꯝ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤꯗꯤ ꯈꯟꯗे ꯍꯥꯏꯗꯤ ꯌꯥꯝ ꯄꯦꯁꯤꯃꯤꯁꯇꯤꯛ ꯑꯣꯏꯕꯗꯤ ꯂꯣꯏ ꯌꯥꯎꯋꯦ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏ ꯗꯦꯠ ꯁꯣꯚꯤꯌꯦꯠ ꯍꯥꯏꯅ ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯁꯤꯔ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯁ꯭ꯄꯤꯔꯤꯠꯇꯤ ꯑꯗꯨꯝ ꯂꯩꯖꯔꯁꯨ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯁꯦ ꯍꯥꯏꯕꯗꯤ ꯍꯦꯚꯤ ꯃꯦꯇꯜꯁꯤꯡꯁꯦ ꯍꯧꯖꯤꯛꯇ ꯗꯦꯅꯤꯁꯅꯁꯨ ꯍꯥꯏꯕꯤꯕ ꯃꯦꯕꯤꯁꯟ ꯈꯣꯏ ꯅꯣꯏꯒꯤ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄꯁꯤꯗ ꯍꯦꯚꯤ ꯃꯦꯇꯜꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯊꯤꯝꯁꯤꯡꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯌꯥꯎꯏ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯃꯤꯒꯤ ꯍꯥꯏꯗꯤ ꯊꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯗꯒꯤ ꯑꯗꯨꯗ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯕꯦꯟꯁꯤꯡꯅꯁꯨ ꯑꯌꯥꯝꯕ ꯌꯥꯝꯅ ꯗ꯭ꯋꯦꯜ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯅꯣꯠ ꯃꯆ ꯇꯣꯛꯠ ꯑꯕꯥꯎꯠ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯊꯤꯝꯒꯨꯝꯕꯁꯦ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯏ ꯍꯦꯚꯤ ꯃꯦꯇꯜꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯕꯨ ꯍꯦꯚꯤ ꯃꯦꯇꯜꯁꯤꯡꯁꯦ ꯌꯥꯝꯅ ꯅꯦꯒꯦꯇꯤቭ ꯂꯥꯏꯠ ꯑꯃꯗꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯅꯗꯤ ꯑꯗꯨꯃꯥꯏꯅ ꯎꯠꯄ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯍꯦꯚꯤ ꯃꯦꯇꯜ ꯁꯤꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯍꯥꯏꯗꯤ ꯁꯥꯇꯥꯅꯤꯛ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯦꯖ ꯃꯦꯇꯜ ꯍꯦꯠ ꯑꯃ ꯑꯣꯏꯅꯁꯨ ꯑꯦꯟ ꯁꯤꯒꯤ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅꯁꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ
ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯗꯤꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯁꯇꯥꯅꯤꯛꯒꯨꯝꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯔꯣꯛ ꯇꯧꯋꯦ ꯍꯥꯏꯔꯒ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯥꯡꯄꯣꯅꯦ ꯑꯐꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯎꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯎꯔꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯂꯥꯜꯂꯦ ꯃꯌꯥꯝꯅ ꯎꯔꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯃꯣꯏꯗ ꯏꯁꯩꯗꯁꯨ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯁꯨ ꯎꯕꯤꯗꯅꯕꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯍꯣꯏ ꯅꯤꯁꯥ ꯂꯣꯏ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯗꯦ ꯈꯔꯗꯤ ꯌꯥꯎꯏꯅꯦ ꯍꯥꯏꯗꯤ ꯊꯥꯏꯅꯗꯤ ꯍꯧꯅ ꯁꯦꯛꯁ ꯗ꯭ꯔꯒꯁ ꯔꯣꯛ ꯑꯦꯟ ꯔꯣꯜ ꯑꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅꯕꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯃꯦꯇꯜ ꯍꯥꯏꯔꯒ ꯍꯦꯚꯤ ꯃꯦꯇꯜ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯁꯝ ꯃꯅꯥ ꯈꯥꯛꯆꯟꯕ ꯖꯤꯟ ꯁꯦꯒꯥꯏꯕ ꯁꯦꯠꯄꯤ ꯅꯝꯕꯔ 4 ꯀꯥꯞꯁꯟꯕꯤ ꯒꯨꯂꯤ ꯆꯥꯁꯟꯕꯤ ꯑꯗꯨꯝꯕꯩ ꯋꯥꯈꯜꯂꯣꯟ ꯂꯣꯏ ꯎꯏꯕ ꯍꯥꯏꯗꯤ ꯍꯣꯏ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤ ꯁꯣꯏꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯣꯏꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯎꯠꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯍꯣꯏ ꯁꯤꯗꯤ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯚꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯁꯤꯗꯤ ꯃꯤꯒꯤꯅꯦ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯉꯨꯕꯁꯨ ꯌꯥꯔꯣꯏ ꯊꯤꯡꯉꯨꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏ ꯅꯪ ꯃꯦꯇꯜ ꯇꯧꯔ ꯑꯗꯨ ꯆꯥꯏ ꯀꯩꯒꯤꯅꯣ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯤꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯕꯨ ꯑꯦꯠꯂꯤꯁ ꯃ꯭ꯌꯨꯖꯤꯛ ꯇꯧꯗꯕ ꯀꯌꯥ ꯑꯃꯁꯨ ꯁꯕꯁꯇꯦꯟꯁ ꯇꯧꯔꯤꯕ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯗꯕ ꯄꯣꯠ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯗꯨꯅ ꯁꯤꯗꯤ ꯄꯨꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯇꯧꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤ ꯐꯖꯅ ꯇꯧꯖꯕ ꯍꯥꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯝ ꯄꯦꯁꯅꯦꯠ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯗꯦꯃꯟꯁ ꯐꯥꯏꯠ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯉꯒ ꯁꯛꯏ ꯑꯗꯩ ꯄꯪꯊꯤꯟ ꯊꯤꯟꯖꯜꯂꯦ ꯄꯪꯈꯣꯡ ꯈꯣꯡꯉꯦ ꯑꯗꯨꯝꯕꯩ ꯋꯥꯈꯜꯗꯣ ꯂꯣꯏ ꯆꯠꯅꯩꯌꯦꯕ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯏꯔꯩꯕ ꯂꯤꯔꯤꯛꯁꯦ ꯐꯖꯅ ꯂꯤरिꯀꯦꯜꯂꯤ ꯃꯣꯏ ꯅꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯝꯇ ꯅꯩꯅꯕ ꯅꯠꯇꯦꯕ म्यूजिकली नैनरब्रा है नतेब कई तौबगी लाइनो सिग मताना कमाई लाइनो है पोतदी अमत नैनब नतेब अदो नैनदबीदा जज हाइदी उरिबा मपान सफमदना हाइदी अखोई जज तौरपदो अदुदी अखोइदजु खितंग हाइदी नुंगाइति अदुगी पोतदी आई खितंग सेंदो हन्निंगे अदुगी पोतदी अखोई पॉइंट ऑफ व्यू ददि आई वाखनददि इसागी ओइना पर्सनल ओइना मेटल सिन द लैबा मी जे क्वाइदि दम ओइबजु क्वाइ इंटेलिजेंट ओइबजु थेंनाइबा क्वाइदि ngौसनाबजु क्वाइदि ग्यान दा थेंनाइबा हाइदी अखोइना ताइ ताइ नॉर्मल ऑर्डिनरी मी एम द थेंना द पोटो मेटल हेड मर्क थेंनाब यावरेबा याम थीना थेंनाइ याम थेंनाइ अदो मेटल गी स्वाइना मोइ मिसकंसेप्शन म्याम जे कई हाइनि सिगी पोटसिना जो अखोइ गी आइडेंटिटी हम लेजगी टाइप तो सामना अखोइ आउटकेस्ट सोसाइटी दे आउटकेस्ट टाइप तौब तो सिगी पोटसिना जो अखोइ लैबा ट्रेंडिंग चनाबी म्याम दगी मर्क लाफुना होनरेबा हाइदि हुजिक मतमगी केनोगी कैपिटलिस्ट की ट्रेंडिंग म्याम जिदा अखोइ मेटल हेड हम ओइबगी अखोइ आइडेंटिटी हम लैगी तादे मोइ मर्क फिट ओइना होनदजु याइना खलकपगी मोइ दरकार तादेना खलकपगी अखोइगी रिबेलियन ओइबा स्पिरिट हम यावजायना खलेबा अदुगा मेटल हेड मोइ मीना सोसाइटी ने खंगदोमगदी मेटल सिन द लैबा मिंगै जिदा सेंग हारगदी याम इक्वल ओइना येंगै हाइतारे समनागा मा म्यूजिशियन ओइगेरा मा पैसा पाइगेरा इना खुनगेरा मा मा तौगेरा समना मा अतोप रेस हम ओइगेरा नुपी हे सिगिदि खितंग कंट्रोवर्शियल ओरे दु येंग तादि मेटल हेड मर्क तदि याम इक्वल ओइना हाइतारे समना अखोइ कॉमन इंटरेस्ट हम लैजबनिना माजो माइ लाइकाय ने थोरक पाइदे मा मेटल हेड हम ओइना मा स्ट्रगल हम फंगिने केनोगी अखोइगी सोसाइटी म्यामदुना असि मिजे अदु तौने दा तौने लोइ हाइना दुने अदुगा अखोइ असोमना कन लाइकाय हमदजु सिगुम्बा मी लैदुने अखोइनि मी नि थेंनर कांदे वांगना दजु खंगनबे पोरम द थोएबा अदुना याम थिना क्लोज ओइ हाइदि याम थिना रेस्पेक्ट तौना हाइतारे ओइबा कम्युनिटी अमा ओनेनिटी फजना लै अदुगा अदुमाइना अखोइना हाइदि याम इंडिपेंडेंट ओइना हाइदि ngसाइगी हाइदि केनोनासु हाइदो हाइदि रिबेलियन अमा कना तौरगा हाइदि इंडिपेंडेंट ओइन लैबसिजु अखोइगी म्यूजिक सिनाजु अखोइदा मतेंग याम पांगे हाइदि एटलीस्ट अखोइना एग्रेसिव ओइबा नेचर जे अखोइदा साउंडिंग बा तौरकान अखोइ इसाई तारकान अखोइ पुनिंग फादा जे हाइदि सिडी अतोप कनामतनदि फंगरो सिगी मगुन सिडी हाइदि सैने अखोइगे माने हाइदि दामिनेना क्लेम ओइना काम ओइना हाइदि कइनोदि सिगी मगुन सिगी महाउ सिडी ओइ तादब मिना संजलुदब मिना दि खंगरो एक्सपीरियंस तौर कदं खंगनी सिगी पोट सिडी अतै दगी अतबिदा ओके यामना फजना थंबी मखाता ने चथरक पदा इंग सागी डेड सोवियत की रिलीज तौखिबा ngसागी इसै अनि जे सि मतंग वारी सानसी अदुदा यानान बदा किल द गॉड्स हाई को ममिंग सिसु याम थिना आउट देयर किल द गॉड्स and hekta anti religion and also dwelling on nihilism and a Nietzschean philosophy so yauraga ngasai mana god is that kind of high gibagi theme da the chingaga ngasai anti religious mikeno mani adu boy hangni badi masi matang da habi o khoi Manipur da so khoi the religion say it's khoi part of our culture ko our identity so in religion adi ari believe religion anobo religion sigi matang da hoi politics dum yauri adu bo khoi identity gi damak da so yamna sida hadi mainstream oina khoi di yamna
ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯗꯥꯏꯂꯣꯛꯇ ꯌꯥꯎꯔꯕ ꯗꯤꯁꯀꯣꯔꯁ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯦꯠ ꯁꯣꯚꯤꯌꯦꯠꯅ ꯀꯤꯜ ꯗ ꯒꯣꯗꯁꯅ ꯍꯥꯏꯔꯛꯏꯕ ꯃꯦꯁꯦꯖꯁꯤꯅ ꯀꯔꯝꯕ ꯑꯦꯡꯒꯜꯗꯒꯤ ꯀꯔꯝꯕ ꯃꯦꯁꯦꯖ ꯀꯟꯚꯦ ꯇꯧꯅꯤꯡꯕꯅꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯏꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯂꯤꯔꯤꯛꯁꯇꯨꯒꯤ ꯃꯇꯥꯡ ꯀꯅꯥꯅ ꯏꯈꯤꯕ ꯀꯃꯥꯏꯅ ꯏꯈꯤꯕꯅꯣꯒꯤ ꯁꯣꯡ ꯔꯥꯏꯇꯤꯡ ꯄ꯭ꯔꯣꯁꯦꯁ ꯀꯤꯜ ꯗ ꯒꯣꯗꯁꯀꯤ ꯃꯇꯥꯡꯗ ꯑꯗꯨꯗꯒꯤ ꯀꯔꯤ ꯐꯥꯎꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯄꯨꯊꯣꯔꯛꯈꯤꯕꯅꯣ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯂꯤꯔꯤꯛꯁꯦ ꯃꯦꯕꯤꯁꯟꯒ ꯑꯩꯒꯅ ꯏꯕꯅꯦꯕ ꯃꯦꯅꯔꯅ ꯃꯦꯕꯤꯁꯟ ꯀꯝꯄꯣꯁ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯨ ꯂꯤꯔꯤꯛꯁ ꯄꯨ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒ ꯇꯥꯟꯅꯔꯒ ꯂꯤꯔꯤꯛꯁꯇꯣ ꯈꯔ ꯀꯨꯞꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯅꯧ ꯑꯅꯧꯕ ꯍꯥꯞꯆꯟꯕꯅꯦꯕ ꯑꯗꯣ ꯃꯦꯅꯔꯅ ꯃꯦꯕꯤꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯦꯕꯤꯁꯟꯒꯤꯗꯨꯗꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯣꯏꯗꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯟꯅ ꯆꯪꯗꯦꯕ ꯑꯩ ꯖꯁ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯂꯩꯅꯕ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯣꯏꯕ ꯂꯤꯔꯤꯛꯁꯅꯦꯕ ꯑꯩ ꯑꯦꯟꯇꯤ ꯔꯤꯂꯤꯖꯟꯒꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯃꯦꯕꯤꯁꯟꯅ ꯏꯔꯛꯄꯗꯗꯤ ꯃꯦꯕꯤꯁꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯔ ꯏꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯜ ꯗ ꯒꯣꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯒꯣꯗꯁꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯕ ꯀꯩꯅꯣ ꯃꯣꯀꯔꯤꯒꯨꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯃꯣꯀꯔꯤꯕꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯏꯇꯜꯗꯨꯗ ꯄꯣꯠꯇꯣ ꯏꯔ ꯃꯤꯅ ꯂꯥꯜꯂꯦ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯉꯥꯛꯇ ꯑꯗꯨ ꯃꯦꯟꯅꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟ ꯑꯃ ꯄꯣꯠꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯟꯖꯜꯂꯛꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕ ꯐꯦꯅꯦꯇꯤꯛ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩ ꯀꯃꯦꯟꯗ ꯌꯥꯝ ꯄꯤꯡꯗꯦ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯂꯩꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯧꯖꯤꯛ 21st ꯁꯦꯟꯆꯨꯔꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯔꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯗ ꯌꯥꯝꯅ ꯆꯪꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯗꯥꯎꯟꯐꯣꯜ ꯆꯠꯂꯤꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯦꯐ ꯋꯤꯡ ꯁꯥꯏꯠꯇꯒꯤ ꯀ꯭ꯔꯤꯇꯤꯛꯁꯨ ꯄꯤꯖꯩꯌꯦꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯕꯗ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯒꯣꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯛꯏꯁꯦ ꯁꯝꯅ ꯁ꯭ꯇꯥꯂꯤꯟ ꯃꯇꯝꯗ ꯑꯣꯏꯔꯣ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯏꯅꯥ ꯀꯜꯆꯔꯦꯜ ꯔꯤꯚꯣꯂꯨꯁꯟ ꯃꯇꯝꯗ ꯑꯣꯏꯔꯣ ꯔꯤꯂꯤꯖꯟ ꯃꯨꯊꯠꯂꯀꯥꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔ ꯑꯃ ꯊꯝꯗ ꯌꯥꯗꯦ ꯃꯣꯏꯒꯤ ꯚꯦꯀ꯭ꯌꯨꯝ ꯑꯃ ꯂꯩꯈꯤꯕꯁꯦ ꯃꯌꯥꯝꯒꯤ ꯃꯥꯏꯟꯁꯦꯠꯇ ꯍꯣꯏ ꯑꯗꯨꯒꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯗꯤꯛꯇꯦꯛꯇꯔ ꯑꯣꯏꯅ ꯂꯥꯛꯂꯒ ꯊꯝꯃꯦꯕ ꯑꯗꯨꯒꯤ ꯏꯐꯦꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯏꯝꯄꯦꯛ ꯌꯥꯝ ꯄꯤꯕꯅꯤꯅ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯐꯔꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯔꯤꯐꯥꯏ ꯇꯧꯕ ꯂꯤꯗꯔꯗꯣ ꯂꯤꯗꯔꯅ ꯍꯥꯏꯔꯤꯉꯩ ꯃꯣꯔꯇꯦꯜ ꯂꯤꯗꯔꯅ ꯍꯥꯏꯔꯤꯉꯩ ꯂꯣꯏ ꯆꯠꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯍꯤꯔꯣ ꯋꯔshipꯇ ꯂꯥꯛꯄꯁꯦ ꯃꯥꯅꯦ ꯍꯣꯏ ꯅꯦꯒꯦꯇꯤቭ ꯏꯐꯦꯛ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗꯨꯁꯨ ꯁꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯅꯤꯃꯛ ꯐꯩ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯅꯤꯆꯤꯟ ꯄꯔꯁꯄꯦꯛꯇꯤቭ ꯄꯨꯁꯜꯂꯛꯏ ꯑꯗꯨꯅ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯅꯧꯕ ꯚꯦꯂꯨꯅꯦꯕ ꯑꯅꯧꯕ ꯕꯤꯌꯣꯟ ꯔꯤꯂꯤꯖꯟꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯄꯨꯁꯟꯅꯤꯡꯕ ꯑꯗꯨ ꯃꯦꯟ ꯑꯣꯏꯅꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯁꯨ ꯌꯥꯎꯃꯤꯟꯅꯔꯒ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯂꯤꯁꯅꯦꯁꯇꯣ ꯑꯗꯨ ꯎꯠꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣꯀꯦ ꯃꯦꯕꯤꯁꯟꯅꯁꯨ ꯑꯌꯥꯝꯕ ꯁꯤꯁꯦ ꯄꯦꯟ ꯗꯥꯎꯟ ꯇꯧꯈꯤꯕꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯁꯤ ꯏꯁꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯙꯔꯃꯗ ꯌꯥꯝ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯅꯥꯇꯤꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯅꯝꯅ ꯕꯦꯁ ꯇꯧꯔꯤꯒꯤꯅ ꯍꯥꯏꯇꯥꯔꯦ ꯙꯔꯃꯒꯤ ꯌꯥꯝꯅ ꯈꯨ ꯑꯃ ꯌꯦꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤ ꯆꯠꯄ ꯌꯥꯏ ꯁꯤ ꯆꯠꯄ ꯌꯥꯗꯦ ꯌꯥꯝ ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯇꯣꯞꯄ ꯙꯔꯃꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯗ ꯆꯨꯝꯅ ꯆꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯥ ꯍꯦꯟꯅ ꯃꯇꯥꯏꯗꯒꯤ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯦꯛꯁꯇ꯭रीम ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯇ꯭रीम ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤꯗꯤ ꯏꯕ ꯏꯁꯩꯅꯦꯕ ꯁꯤ ꯑꯗꯨ ꯗꯥꯏꯔꯦꯛ ꯒꯣꯗꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯐꯅꯥꯇꯤꯛꯁ ꯃꯌꯥꯝꯗ ꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯅꯤꯡꯗꯕꯒꯤ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯦꯟꯇꯤ ꯔꯤꯂꯤꯖꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯁꯥꯏꯒꯤ ꯐꯥꯁꯤꯁ ꯑꯦꯟ ꯕꯤ ꯋꯔꯗ ꯑꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯗꯤ ꯑꯣꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯔꯗꯁꯦ ꯈꯤꯇꯪ ꯕ꯭ꯂꯤꯞ ꯑꯥꯎꯠ ꯇꯧꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯐꯥꯁꯤꯁ ꯕꯤ ꯋꯔꯗ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯍꯟꯗꯛ ꯖꯁ ꯔꯤꯁꯦꯟꯠꯂꯤ 2024ꯗ ꯍꯟꯗꯛꯇ ꯔꯤꯁꯦꯟꯠꯂꯤ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯏꯀ꯭ꯋꯦꯂꯤ ꯚꯦꯔꯤ ꯁ꯭ꯇ꯭ꯔꯣꯡ ꯃꯦꯁꯦꯖ ꯑꯗꯒꯤ ꯑꯗꯨꯝ ꯏꯁꯩꯗꯣ ꯇꯥꯕ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯌꯨ ꯖꯁ ꯐꯤꯜ ꯏꯠ ꯀꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯡ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤꯗꯒꯤ ꯁꯦꯝꯃꯛꯈꯤꯕꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯏꯈꯤꯕꯅꯣ ꯃꯥꯒꯤ ꯂꯤꯔꯤꯛꯁ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯎꯔꯤ ꯂꯤꯔꯤꯛꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯏꯠ ꯁ꯭ꯄꯤꯛꯁ ꯑ ꯂꯣꯠ ꯀꯣ ꯍꯥꯏꯕꯗꯤ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯁꯨ ꯌꯥꯎꯏ ꯕꯠ ꯑꯦ ꯚꯦꯔꯤ ꯏꯝꯄꯦꯛꯐꯨꯜ ꯋꯦ ꯑꯃꯗꯗꯤ ꯏ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯦꯟꯇꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯣꯏꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯍꯥꯏꯔꯒ ꯄꯨꯂꯞ ꯆꯤꯡꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯞ ꯍꯦꯠꯀꯤ ꯃꯑꯣꯡꯗꯀꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯡꯗꯕ ꯃꯑꯣꯡꯗ ꯏꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟꯒꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯡꯗꯕꯒꯤ ꯑꯣꯏꯅ ꯏꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯦꯅꯤꯊꯤꯡ ꯉꯥꯡꯕꯁꯤꯗ ꯃꯌꯥꯝꯁꯤꯅ ꯌꯦꯁ ꯅꯣ ꯕ꯭ꯂꯥꯏꯟꯂꯤ ꯐꯣꯂꯣ ꯇꯧꯕ ꯑꯗꯨ ꯌꯥꯡꯗꯕꯒꯤ ꯑꯣꯏꯅꯀꯣ ꯕ꯭ꯂꯥꯏꯟꯂꯤ ꯐꯣꯂꯣ ꯇꯧꯕꯗꯨꯒꯤꯁꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯃꯤ ꯈꯔꯗꯤ ꯑꯃꯨꯛ ꯁ꯭ꯄꯤꯛ ꯑꯥꯎꯠ ꯇꯧꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯗꯅ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯁ꯭ꯄꯤꯛ ꯑꯥꯎꯠ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯏꯟꯗꯤꯐꯔꯦꯟꯠ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯁꯤꯒꯤ ꯄꯥꯔꯠ ꯑꯃꯁꯨ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯆꯨꯝꯅ ꯐꯤꯜ ꯇꯧꯈꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯅꯦꯛꯁ ꯄꯥꯔꯠ ꯕꯥꯁꯇꯔꯠꯁꯦ ꯅꯣꯏꯁꯟꯅ ꯇꯥꯏꯇꯜ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯂꯤꯔꯤꯛꯁꯦ ꯁꯨꯃꯥꯏꯅ ꯈꯟꯅꯔ ꯏꯒꯦꯁꯦꯅ ꯏꯅꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ barbaric strain ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯒ ꯁꯤꯚꯤꯂꯥꯏꯖ ꯌꯥꯝ ꯊꯤ ꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯔꯦꯅ ꯈꯜꯂꯝꯃꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯋꯥꯔꯁꯤꯗ ꯍꯟꯗꯛ ꯀꯝꯃ꯭ꯌꯨꯅꯦꯜ ꯋꯥꯔꯁꯤꯗ ꯑꯩꯈꯣꯏꯅ expect ꯇꯧꯗꯕ ꯃꯤꯒꯤ ꯊꯥꯏꯅꯒꯤ barbarian ꯃꯇꯝꯒꯤ ꯃꯤꯒ ꯄꯨꯔꯥ ꯍꯥꯠꯄꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯉꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯩꯖꯔꯤꯕ enlightenment ꯐꯪꯉꯕ ꯃꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯔꯕ ꯃꯤ ꯑꯃꯒꯤ moral ꯀꯩꯅꯣ value ꯈꯪꯉꯕ ꯃꯤ ꯑꯃꯗꯨꯅ ꯃꯥꯒꯤ ꯑꯗꯨꯒꯤ barbarismꯗ ꯊꯣꯔꯛꯏꯗꯣ ꯀꯃꯥꯏꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ hatredꯇꯨꯅ action tꯧꯔꯛꯏꯅꯦꯕꯨꯗꯤ ꯑꯩꯈꯣꯏ understand ꯇꯧꯏ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ unexpected ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯦꯖꯁ ꯕꯥꯁꯇꯔꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ express ꯇꯧꯕ ꯋꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ left wing side ꯈꯔ ꯑꯩꯈꯣꯏ ꯂꯤꯟ ꯇꯧꯕꯅꯤꯅ far left ꯂꯤꯟ ꯇꯧꯕꯅ politically ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯤꯟ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯤ fascism ꯃꯥ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯌꯥꯅꯤꯡꯗꯕ ꯀꯩꯅꯣꯝ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ capitalismꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ capitalism work ꯇꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯣꯜꯂꯛꯄ fascismꯁꯦ ꯁꯤꯅ ꯍꯦꯟꯅ ꯀꯤꯌꯦꯕ ꯑꯩꯈꯣꯏꯗꯤ Do you plan to make an album sigi continue sigi isai se ngasai gi upcoming album human depredation gi sida hapkani habigi ngasai gi YouTube tasu adum kena description da yawe dana upcoming album gumba leibra aduga karam ka release tawgani si je haiba yakadra and kari themes da masigi se habadi ola semaka dorim no da adudang haiba EP je release tawje akoina Saturday 25 August adu the compulsory release tawne sigi face sponsor this coming 25 August adu mena EP da yariba message sidi akoi Manipur ki situation is the best like makita udi natre top mamang thokiba mena akoi di laiba 20th century jam focus toiba 19 the kino the 10 day hor adum 1990 sigi manu cold war manung je yamna kino focus pi ba na ta akoi si mark sida akoi gi ideology je same give neba akoi ju tarak ba 2000 sigi 21st sigi century ji da tholakpa wakhalon mayam je 20th century gi victim gi type da haidi ideology seng gyan men to ta da bai poram akoi da confusion chatla dum lai bagi poram yaw bina sida base to sigi base to jina akoi sigi da ju phongdok pa ya bagi poram we duna akoi hada ki EP human depredation je akoi gi keno gi race ki matang da ju loi pan budi bal le akoi gi moi men na pass mamang thoki ba koi thodok akoi gi haina hingamba imperial matamgi adugi pass mayam duna hanjal aga mo adugi duna akoi gi propaganda na senar ba haitare huji matamgi haidi pass nostalgia laibdo moi matam si matam ni nungarmi adu hujik ti nungai tre aduna si matam pusala aji aduga si jina koi khulai oraga arai akoi nungsida mi ngai do extreme net to ba yane haibiki porama thoi adugi poda akoi ibne adu mathakta akoina hiding is matam du da laiba past nostalgia du da akoi gi afa wari khata ne akoina khangi je boda afataba moina matam da tawbude akoi nomuta lideba aduna sigumba gi akoi uthokning bai tare matam du si nungai ti si wai huji ka ma du matam du wai matam du na wi hen ba yawina hiding ba gi poni da akoina EP da akoina express tawuje so ana hani hadi message am phazai akoi EP je hek release tawba matam da and hadi taba tare habadi akoi band hadi that soviet gi ngasai express tawning ba sai yam bana ko adu gi maina tholok matam da we are looking forward to it and also we want to wish you all the best for the project adu makha cha tharak poina khoi hujik se ngasai gi performance tawkibagi adigi that soviet ngasai gi participate tawkiba gigs at concerts sigi matang do wali kitang chasi aina lakchini sina heavy metal gi scene and crowd and performance to was high energy ko masagi stage to perform to river sing su and crowd so equally very high energy basically high energy say how do you cover with that kamaina habedi even vocal makta the gi drums the gi guitar khomba so it's full of energy ko kamaina sige mind se warm up tar ga kamai tar ga si se how do you perform sige se tang share with later stage so ga da tum stage da tum ka ni magi vibe tum am la ga da tum khom ne ko de mathanda crowd to koina u matam le isa da automatically back on lakse adu vibe da mathanda flow do dum sa ba koina khongi ba music haidi riff or adagi haidi magi bass line do or vocal or haidi aduna koi itilam bi bai tar koi da haidi khangde energy je mathanda haidi hoi metal ji di room energy yaw do loi khong adu
와ꯔꯁꯨ 이ꯁꯩ ꯇꯔꯥ ꯈꯣꯡꯒꯦꯔꯥ ꯃꯉꯥ ꯈꯣꯡꯒꯦꯔꯥ 이너지 와때 하이ꯇꯥꯔꯦ Okay, 하이디 ꯑꯗꯨꯝ 뮤직시나 ꯄꯥꯝꯖꯕꯒꯤ. 좀 뮤직시나 matanda dum thokleeba 하이디 이사다 와바 파워가지고 이너지디디 수왕 와테바 로라카나 와우디 ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯗꯤ ꯑꯗꯨꯒꯤ ꯑꯦꯛꯖꯣꯁꯟꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯤꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯕꯦꯟꯒꯤꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯌꯦꯡꯕꯗ ꯃꯣꯏꯁꯨ ꯏꯅꯔꯖꯦꯠ ꯑꯣꯏꯕ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ ꯌꯥꯎꯔꯛꯑꯦꯕ ꯕꯦꯟ ꯊꯣꯛꯑ ꯁꯨꯡꯑꯣꯏꯗꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯄꯥꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯑꯛ ꯇꯥꯔꯗꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯕꯦꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯣꯛ ꯑꯔꯣꯏꯕ ꯑꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯃꯣꯏꯗ ꯍꯦꯟꯒꯦ ꯁꯤꯗꯤ ꯃꯣꯏꯗ ꯍꯦꯟꯅ ꯏꯅꯔꯖꯤ ꯊꯥꯗꯣꯛꯀꯦ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯧꯒꯦꯅ ꯍꯥꯏꯔꯒ ꯍꯦꯟꯅ ꯏꯟꯁꯄꯥꯌꯔ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ 이너지 ꯌꯥꯝ ꯊꯥꯗꯣꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯚꯣꯀꯦꯜ ꯑꯩ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯕꯦꯁꯀ ꯚꯣꯀꯦꯜ ꯁꯛꯄ ꯑꯩꯉꯣꯟꯗꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯋꯥꯏ ꯏꯁꯩ ꯃꯉꯥ ꯁꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯨꯝ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯞ ꯇꯞꯅꯗꯤ ꯍꯣꯡꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤꯗ ꯌꯥꯔꯤꯉꯩ ꯆꯍꯤ ꯌꯥꯝꯈꯠꯂꯛꯑꯁꯨ ꯁꯤꯒꯤ ꯏꯅꯔꯖꯤꯗ ꯂꯩꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ imagery ꯑꯃ ꯑꯣꯏꯍꯟꯕꯅꯤꯅ performance-ꯀꯤ energetic ꯑꯣꯏꯕꯗꯨꯅ ꯑꯩꯅꯁꯨ ꯗꯦꯠ ꯁꯣꯕꯦꯠꯀꯤ ꯑꯩꯅ ꯌꯥꯝ ꯉꯛꯄ ꯑꯃ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯎꯕ ꯀꯨꯏꯗ꯭ꯔꯤꯕ ꯍꯣꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩꯅ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯖꯦꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯃꯤꯟꯅꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯖꯦꯝꯗ ꯍꯥꯏꯅꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟ 이너지ꯁꯦ 하이디 코리오그래프 तौबसे अखोई कैसु तौदेब अखोई हाइबुदी हाइनब यावे सुमाइना तौजी खोसे अदो दे सुबेगी एनर्जी सिदी तोंगाले ऑटोमेटिकली ओने कोरियोग्राफ ऑटोमेटिकली मथंद तौजरेब हाइदी बेन की केमिस्ट्री हाइगदरा खंगदे दुबु हाइदी कैनोमा तौरबगा चुसननरगा हाइदी पोप लांग थोलेबा अदो मोय बानी तौमिनरकनी हाइदी अदो हाइनब अंत नतेबु होय अदो स्टेज टू तौरगांददी मथंद लोय उथोरे हाइतारे हाइदी उथोरेबा इंडिविजुअल आई थोबन तौनरे अखोइना लाइव परफॉर्मेंस अमु वीडियो येंगा फुटेज येंगांददी अखोइ खंगे कइनो अखोइन तो नाले नचब याय हाइदी अखोइ साइ मानना तौरपदु माजु तोंगाना तौनबजिदा अखोइ वाखन खलेजिना लाइव टी मनुंगदनिको स्टेज ता लाइव खोंगे कांदा अखोइ खलेजे अमता जाना मरे माजु ना मा तोपा कोरियोग्राफ सुम तौबु नते हाय अदो बेन पुलप वखन मानरुबय हायगदरा केमिस्ट्री साना भायगदरा अदम हाइनद्रजु खंबा मथंद हाइनद्रजु सेना इगित खंबा Okay. अदुगा that's a bit say performance maya manungda extreme resurgence adigi Kolkata Summer Slaughter Imphal Trust Festival adigi Vehemence Shillong metal show sina chingba mayam ama outside of Manipur including Manipur dasu mayam am perform togre ngasi babu the performance tarokpada karam badana hena memorable oba karam badana hena stand out taroga ngasi babu asam tang ka amdu mafam dang ko tang chatlaga hena amuka se re performance am ko tongni ga na ga dum mafam ga leibra kamai tawi kadi maramgi su nungai khino habiduga Kolkata se khoi na yamna ke nungai gi bo oi deso be experience dadi hadak Kolkata sakhi hadak April dara adura sak so yam nungai bo moi respond am phasai Kolkata akhoi conception dadi akhoi gi mainland India da north ki benam thokpa gai je amon de akhoi isana ki na thoeba हाइदे लेहरी बेन मैम जो दगी मोय लेहरी मेटल हेड मैम जो मोय गिदी याम स्ट्रिक्ट ओइना साइदो याम मुन्ने पैना अखोय नॉर्थ ईस्ट की बेन थोकपा गाइजे अखोय की को मेटल कोलता की एक्सट्रीम मेटल सिन थोकपा गाइजे अखोय की न थोइबा अदो मोय दाइना अखोय रेस्पोंस पे पुदिंग मतुंग इना हाइर गदे अखोय ngak isan ngak chaw फाव है एक्सपेक्ट सुदोक तरो हाइदे एक्सपेक्ट सुदोक दुगा अखोय चाखों चाबसु फाव है तारे हाइदे कइनो दे हाइ नॉर्थ ईस्ट तगी हाइदे नॉर्थ ईस्ट हाइर अखोय मणिपुर दगी हाइर हाइदे मणिपुर दगी सुमाइना extreme metal band ama sumaina outside state haidi notice la laga chatpagi poche haidi koi band mayam amu budi chatpa yaupre adubu sumaina chatpa phangba haidi adumaina akhoi da kendo adugi opportunity ma phangba ai je akhoi da di yam thi na chawthok jani ngai ne haida hai ego adura chawbu na da haidi akhoi da akhoi na khona jara idugi haidi at least sibaudi akhoi khona jaman do akhoi phange ko haibagi moi gi respect tu moi gi respect adubu अखोइना खोना अखोइगी बेस्ट लेवल तौजरमिना दुबु अखोइ एक्सपेक्ट तौबु नतेबा मोइना हाइदी अखोइजे कैसु नतबा बिनि काय खल्लगद्राइन खल्लगा अखोइना तौबदना हेना मोइन हेता अरोइबिदा हाइदी खंगदे कमाय हाइदी एक्सप्रेस कमाय तौदिनो गंदे हाइदी रेस्पॉन्स साथीना फजे एक्सप्रेस सजु याम फजे अदगी शांतिना फजे सिनजु होय मेटल हेड सिंजु
ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯌꯥꯝ genuine ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯦꯇꯜ ꯍꯦꯗꯁ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯦꯟꯗ ꯂꯩꯕ ꯃꯦꯇꯜ ꯍꯦꯗꯁ ꯈꯦꯠꯅꯕꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯦꯇꯜ ꯍꯦꯗꯁ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯌꯥꯝꯗꯕꯤꯗ ꯑꯗꯣ ꯃꯦꯟꯂꯦꯟꯒꯤꯗꯤ ꯑꯃꯨꯛ ꯃꯦꯇꯜ ꯍꯦꯗꯁꯀ ꯃ꯭ꯌꯨꯖꯤꯁꯤꯌꯟꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯂꯩꯌꯦꯕ ꯀ꯭ꯔꯥꯎꯗ ꯏꯚꯦꯟ ꯑꯃꯗ ꯂꯥꯛꯄꯁꯦ 80% ꯃꯦꯇꯜ ꯍꯦꯗꯁ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯅꯠꯇꯕꯤꯗ 20% ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯣꯏꯔꯒ ꯑꯗꯣ ꯃꯄꯥ ꯀꯩꯅꯣꯒꯤꯗꯤ ꯃꯦꯜ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗꯀꯤ ꯍꯥꯏꯔꯁꯨ ꯂꯣꯡ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗ 50-50ꯅꯦꯕ ꯂꯥꯛꯏꯁꯦ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯈꯣꯡꯃꯤꯟꯅꯔꯝꯕ ꯁꯝꯅ ꯏꯝꯐꯥꯜꯗ ꯈꯣꯡꯃꯤꯟꯅꯔꯝꯕ ꯑꯟꯕꯤꯜꯗ ꯈꯣꯡꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏ ꯑꯥꯔꯃꯥꯃꯦꯟ ꯀꯥꯏꯅ ꯃꯣꯏꯒꯤ ꯕꯦꯟ ꯃꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯗꯣ ꯂꯥꯛꯄꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯐꯥꯎꯕ ꯕꯦꯟ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯁꯜꯂꯛꯄ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯑꯦ ꯃꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯤ ꯈꯧꯇꯛ ꯆꯥꯏ ꯇꯁꯦꯡꯅ ꯀ꯭ꯔꯥꯎꯗ ꯌꯥꯝ ꯌꯥꯝꯕ ꯃꯦꯇꯜ ꯍꯦꯗ ꯃꯔꯛꯇꯨꯗ ꯀ꯭ꯔꯥꯎꯗ ꯌꯥꯝꯕ ꯑꯣꯗꯤꯌꯟꯁ ꯃꯔꯛꯇꯨꯗ ꯈꯣꯡꯕ ꯁꯔꯨꯛꯄꯨꯗꯤ ꯀ꯭ꯔꯥꯎꯗ ꯌꯥꯝꯗꯕ ꯃꯣꯏ 10ꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯣꯏꯕꯗꯨꯅ ꯑꯩꯅ ꯑꯗꯨꯗꯅ ꯀꯤꯌꯦꯕ ꯈꯣꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯎꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯕꯗꯣ ꯑꯗꯨ ꯇꯧꯕꯗ ꯀꯩꯁꯨ ꯃꯣꯏꯗ ꯈꯪꯕꯗꯤ ꯂꯩꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯂꯩꯔꯦꯕ ꯁꯣꯏꯒꯗ꯭ꯔꯥ ꯁꯣꯏꯕ ꯈꯣꯠꯄ ꯀꯩꯝ ꯋꯥ ꯂꯧꯈꯤꯗ꯭ꯔꯦ ꯑꯗꯣ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯌꯥꯝ ꯊꯤ ꯍꯩꯕ ꯌꯥꯝ ꯂꯤꯡꯕ ꯃꯥꯏ ꯔꯤꯄꯨꯇꯦꯁꯟ ꯌꯥꯝ ꯋꯥꯡꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯃ ꯌꯦꯡꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯄꯥꯈꯠꯂꯦꯕ ꯀꯤꯖꯩꯌꯦꯕ ꯑꯗꯣ ꯃꯣꯏ ꯃꯔꯛꯇ ꯈꯣꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪꯁꯨ ꯆꯦꯂꯦꯟꯖꯤꯡ ꯈꯤꯇꯪꯁꯨ ꯑꯣꯏ ꯆꯦꯂꯦꯟꯖꯤꯡꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯣꯏꯅ ꯎꯠꯄꯤꯔꯤꯕ ꯔꯦꯁꯄꯦꯛꯇꯨꯒ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯣꯇꯤꯚꯦꯇꯦꯠꯁꯨ ꯑꯣꯏ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯅꯤꯡꯕꯗꯣ ꯐꯥꯎꯋꯦ ꯍꯣꯠꯅꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯔꯛ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜ ꯊ꯭ꯔꯥꯁ ꯐꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯝꯐꯥꯜ ꯊ꯭ꯔꯥꯁ ꯐꯦꯁꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯍꯥꯟꯕꯅꯦ ꯊ꯭ꯔꯥꯁ ꯃꯦꯇꯜꯒꯤ ꯊ꯭ꯔꯥꯁ ꯃꯦꯇꯜꯇꯪꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ RTD ꯀꯩꯅꯣꯅ ꯇꯧꯕ ꯃꯣꯏꯅ ꯇꯧꯕꯗꯨꯗ ꯑꯗꯨꯒꯤ ꯏꯚꯦꯟꯠꯇꯨꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯌꯦꯡ ꯇꯥꯔꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯄꯨꯗꯤ 2024 ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯍꯦꯚꯤ ꯃꯦꯇꯜ ꯁꯤꯟꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯦ ꯌꯥꯝ ꯏꯚꯣꯜቭ ꯇꯧꯔꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯧꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯐꯥꯎꯕꯗ ꯍꯦꯚꯤ ꯃꯦꯇꯜ ꯇꯧꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯃꯦꯇꯜ ꯍꯦꯗ ꯃꯌꯥꯝ ꯑꯃꯗꯤ ꯕꯦꯟꯁꯤꯡ ꯀꯔꯤ ꯂꯦꯚꯦꯜꯗ ꯐꯥꯎꯕꯗꯤ ꯆꯥꯎꯈꯠꯂꯒꯗꯤ ꯀꯔꯤ ꯂꯦꯚꯦꯜꯗ ꯌꯧꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯀꯣ ꯉꯁꯥꯏꯒꯤ ꯏꯁꯩ ꯄꯥꯝꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗ ꯁꯤꯒꯨꯝꯕ ꯐꯤꯕꯝꯒꯨꯝꯕꯗꯒ ꯁꯤꯜꯂꯒꯗꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯦꯔꯤꯌꯥꯗ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯔ ꯂꯩꯗꯅꯀꯣ ꯀꯩ ꯑꯦꯔꯤꯌꯥꯗ ꯁꯤꯒꯨꯝꯕꯗ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯑꯣꯔ ꯍꯥꯏꯕꯗꯤ ꯇꯧꯅꯤꯡꯕ ꯀꯩꯗ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦꯗ ꯃꯅꯤꯄꯨꯔꯗ ꯏꯚꯦꯟ ꯍꯦꯚꯤ ꯃꯦꯇꯜ ꯑꯦꯛꯁꯇ꯭ꯔꯤꯝ ꯃꯦꯇꯜ ꯍꯦꯚꯤ ꯏꯚꯦꯟ ꯑꯃ ꯁꯤꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯂꯥꯛꯏꯁꯦ ꯁꯤꯗ ꯊꯨꯒꯥꯏꯕ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯃꯦꯅ ꯍꯥꯟꯅ ꯑꯣꯊꯣꯔꯤꯇꯤ ꯄꯨꯂꯤꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅꯦꯕ ꯃꯦꯅ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯎꯒꯗ꯭ꯔꯥ ꯂꯩꯀꯥꯏꯅꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯩ ꯇꯥꯏꯞ ꯇꯧꯏ ꯑꯩꯈꯣꯏ ꯁꯌꯥꯡꯂꯒ ꯇꯧꯏ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯦꯇꯥꯜ ꯒꯤꯛ ꯑꯃ ꯁꯤꯟꯕ ꯍꯥꯏꯁꯦ ꯏꯚꯟ DCꯒꯤ ꯄꯥꯔꯃꯤꯠ ꯐꯥꯎ ꯂꯧꯕꯤꯅꯦꯕ ꯑꯗꯨꯕꯨ ꯏꯁꯩ ꯈꯨꯗꯤꯡꯃꯛꯀꯤꯕꯨꯗꯤ ꯍꯣꯏ DC ꯄꯥꯔꯃꯤꯠꯄꯨꯗꯤ ꯂꯧꯅꯩꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯨꯂꯤꯁꯀꯤ ꯄꯔꯁꯄꯦꯛꯇꯤꯚ ꯑꯩꯈꯣꯏꯗꯅ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯁꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯅ ꯂꯩꯕ ꯀꯟꯁꯦꯞꯁꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯂꯩꯖꯈꯤꯗꯅ ꯃꯦꯇꯜ ꯑꯃꯒꯤ ꯉꯁꯥꯏ ꯉꯥꯎꯁꯟꯅꯕ ꯑꯗꯨꯒꯤ ꯑꯥꯎꯠꯀꯦꯁ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯤꯟ ꯑꯩꯈꯣꯏ ꯑꯔꯂꯤ ꯁꯤꯟꯗ ꯑꯗꯨꯝ ꯅꯣꯡꯃꯩꯅ ꯅꯝꯕ ꯈꯣꯠꯄ ꯄꯨꯂꯤꯁꯇ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯕꯦꯟꯗꯒ ꯅꯣꯡꯃꯩ ꯅꯝꯕ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯄꯣꯠꯇꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯁꯦ ꯃꯤꯅ ꯌꯦꯡꯉꯛꯄꯗ ꯌꯥꯝ ꯊꯤꯕ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯑꯣꯊꯣꯔꯤꯇꯤ ꯌꯥꯝ ꯁꯤꯟꯗꯤ ꯐꯖꯕ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯍꯦꯚꯤ ꯃꯦꯇꯜ ꯁꯤꯟꯁꯦ ꯀꯤꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯤꯡꯉꯦꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯇꯜ ꯁꯤꯟꯁꯤꯅꯁꯨ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯏꯟꯗꯤꯌꯥꯗ ꯐꯥꯎꯔꯕ ꯕꯦꯟꯁꯤꯡꯁꯤꯅꯁꯨ ꯏꯝꯐꯥꯜꯗ ꯂꯥꯛꯑ ꯈꯨꯝꯅꯤꯡꯉꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯁꯤꯟꯁꯤ ꯎꯕ ꯀꯥꯟꯗ ꯃꯣꯏ ꯉꯛꯑꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯁꯤꯟꯁꯦ ꯀꯃꯥꯏꯅ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯖꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯃꯣꯏꯗꯨꯁꯨ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯦꯡꯅ ꯑꯩꯈꯣꯏꯅ ꯃꯦꯇꯜꯒꯤ ꯁꯤꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯐ꯭रीडम ꯐꯪꯗꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯦ ꯐ꯭रीडम ꯍꯥꯏꯁꯦ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯍꯥꯏꯗꯤ ꯐ꯭रीडमꯁꯤꯗ ꯐꯪꯗꯕ ꯍꯥꯏꯗꯤ ꯏꯁꯩ ꯇꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯆꯪꯁꯤꯜꯂꯛꯑꯒ ꯁꯠꯇꯣꯛꯄꯒꯨꯝꯕ ꯃꯣꯏꯒꯤ ꯕꯤꯌꯔ ꯄꯤꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯄꯩꯁꯥ ꯄꯤꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯕ꯭ꯔꯥꯏꯕ ꯈꯔ ꯇꯧꯔꯒꯅ ꯍꯦꯛ ꯌꯥꯕ ꯑꯗꯨꯝꯕꯩ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯊꯨꯒꯥꯏꯔꯒ ꯇꯞ ꯆꯪꯉ ꯊꯨꯒꯥꯏꯔꯣ ꯑꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯥꯔ ꯀꯩꯅꯣꯝ ꯇꯧꯖꯔꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔ ꯀꯥꯟꯗꯒ ꯍꯦꯛ ꯇꯧꯔꯒꯅ ꯍꯣꯏ ꯐꯔꯦ ꯅꯣꯏ ꯄꯨꯡ ꯑꯃ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯨꯀꯣ ꯀꯥꯏ ꯍꯥꯏꯗꯤ ꯑꯗꯨꯝꯕꯩ ꯄꯣꯠꯇꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯦꯇꯜ ꯑꯦꯛꯁꯇ꯭रीम ꯃꯦꯇꯜ ꯁꯤꯟꯁꯦ ꯃꯤꯅ ꯈꯪꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯑꯀꯟꯕ ꯁꯛꯑꯁꯨ ꯌꯥꯝꯅ ꯒ꯭ꯔꯣꯂꯤꯡ ꯇꯧꯕ ꯌꯥꯝꯅ ꯃꯤꯅ ꯇꯥꯟꯅꯗꯕ ꯏꯁꯩ ꯁꯛ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯀꯥꯡꯕꯨꯅꯦꯕ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯂꯩꯔꯦ ꯄꯩꯁꯥ ꯑꯗꯨ ꯇꯧꯕꯒꯤ ꯕꯖꯦꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕꯗꯤ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯚꯦꯅ꯭ꯌꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯖꯦꯝ ꯍꯣꯜ ꯍꯥꯏꯔꯦ ꯖꯦꯝ ꯍꯣꯜꯗ ꯄꯛ ꯂꯥꯎ ꯊꯤꯡꯒꯠꯂꯛꯄꯗ ꯏꯁꯩ ꯇꯧ ꯌꯥꯔꯣꯏ ꯊꯤꯡꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦꯕ ꯃꯦꯇꯜꯁꯤꯡꯒꯗꯤ ꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯉꯩ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅꯕ ꯑꯃ ꯇꯧꯋꯦ ꯃꯦꯇꯜ ꯍꯦꯗꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯁꯔꯟꯁꯨ ꯑꯣꯏꯖꯩ ꯌꯥꯝ ꯀꯟꯁꯔꯟꯁꯨ ꯑꯣꯏꯖꯩꯑꯕ ꯃꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯄꯣꯠꯇꯣ ꯌꯥꯝ
access yam phangdamnina aduna struggle lai due ju kaw done adum thakta akhoi gi atai tai gi yengaga akhoi gi sum compare to bina taba akhoi struggle hai je mapalam da ka ben international ben gum ko buni khang ma ko na sida compulsory dum akhoi paisa dum to duram ne hoi hanjan bodi yawi da profit ka sham tung de adu ato to authority na urak da de akhoi international ben ko re adu international ben ko na moi paisa sta param mani moi funding ro bi lai mani moi sponsor ro bi lai mani na khalaga ta ka la ga khai bi da to eba ai adu ta sheng na ha international ben ngai du moi jam song la ku na chade moi jo akhoi metal sin na ha na moi de moi jo paisa do moi jo minimum to lai ne ba ngang nei du moi gi lai du ga har akhoi na moi da pi fan ga no du ga ben fee du ga har ga dim chana de ba yam thina wang bu ya ha mi da flight ticket fooding lodging toroga BNP logda vida phong mo dum yawi ne yawi ne adu haidi akoi songi shori jina haidi promoter leite ko hoi sponsorship song phang roi adu degi haidi at least kaino ma to ba ga media corporation leite adu degi haidi sigi sinje kamai tawri haidi sinji da kai tanari no kamai tawri no sigum sinnam leita di kamai tholei no kamai pukhalakani adi moi ideology sina kaino haibigi poche pukhatpina buju kanam leite sengna haib hoi hojikti amani di leire haidi adum yam support to biba yam supportive oi ba haidi adumana di oire dubu hojik kitang katane haidi at least 10% mukatane du tholoi se adubu mamang da di 100% leiram de kaisu haidi akoina approach to ruba akoina changjal ai phazan da si to bi na tamu si to bi copy adumana yam phazan request to ka no mone nungsi bi pagi to bi rakpa adumai aduna tana haidi haina ruba kaudana haidi kanoma silega ha kan de noi do ai si to bi rage ai si ma paisa tim bang bi rage na transmit to bi hai ai thok pi rakpudo ado akoina haning gam zulai okay na to de akoina yam nuai to ma har ga de mapalang gi ujik city me am je Bangalore ro Hyderabad ro loimak Kochi ro loimak ujik yam chawkhale extreme metal sin Manipur je dum maram da koi gi matam am da de yam thina extreme sin yam keno to bu nuai ba sin na ma yam chaw sin oram ni one of the best hoi one of the best name North Star har ado hujik moina chawkhala akoina hoi irang du lai du bu situation jena adu sign namda le hob ji akoi nuai de hai tare he thamna ga akoi Manipur represent to metal head na represent to ne ba ko India ga ne si da sin keno to ko khot ne na adu gi pot to lai ram da gi mutharak ba hai je adu moi gi grow to u ra ga akoi na somna kan da lai hob ba kalak pa hai ta kalak pa ba san to lai da hoi kalak pa hai jai adu da akoi gi mutharak ba akoi down fall to akoi da feel to pause ba ta nuai da bai tare hai ba di hoi gi hai North East music ki yamna hub mo Shillong oiri adadagi di Nagaland bawda oiri Hornbill Festival adumaina Manipur si siguma metal gi hub amo oiba yabagi potential leina adi yamna haibadi support se wat pan maram oiraga siguma problems se yamna thui adun future da khoi concerned authorities na chingba madi khoi gi hadi support tong ningba mayamna changsan biraga siguma gi sin je yokhapina bo hona biraga di yamna change se yam lakani next khoi gi status tourism si dagi lakpa tourism gi income na su yamna kana ba phangani have message ne adu sigi morak sida haidi aina haidi kitang thamjani ma haragadi haidi lairiba metal band sing jisu haidi isada motivated oigada ba hona ningbagi phawada je phawan deba hai tawriba sin jina hai tare adu dana haidi tholokpa kanda hona raga IC tawda yadi haraga tholaka dawdo isai thanda ata tai sum tana leibi mong dum lai haidi band payment hare phangona te awdigi organizer haire sinbada isai ama sinba jirum mang dorabne ba even gari yona bagi pau tana ba mayam lei gari yona ba instrument yon ba adumai toraga haidi pwd ade sound wire ba stage wire adu mayam da togi bani na adubu adumai na haidi isa gi income laita ba mayam su lei ni pamja bagi passion duna khong ba mayam su lei ni adagi haidi paisa anam bana tawri mayam se paisa pai da ba nga tane anam bana haidi adu duna haidi adugi awaba jing je u bani na Skydo do no da toge kana khalaga khoigi give up to give su yaw hujik matam da metal band akoi Manipur gi na yam like tre 2022 da le metal band me am je extreme metal band am ta like tre akoi hujik survive to is akoi kai ba makti nate haidi active oi da hai tare haidi matam ama current scenario jina hoi sina ju oi ba ju ya adu duga haidi living hai samna da hujik haidi pot chai tang khana rei ba sigo me haidi mainly ai responsibility ne henjalapa family responsibility odai ai sagi individual ina ka donarapa hari matamam da aina sin da changak paji 2011 12 swai si dagi ne ado swai je leram ba ben me am se sandrem bi kana ga leram demo officer hoi demo officer ki budi
ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯕꯦꯟ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯦꯝ ꯋꯤꯠ FM ꯀꯥꯏꯅꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯕꯦꯟꯁꯤꯡꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯕꯦꯟ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯦꯛꯖꯤꯁ ꯀꯅꯥꯝ ꯇꯧꯗ꯭ꯔꯦꯕ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯂꯩꯔꯝꯕ ꯑꯦꯛꯁꯇ꯭रीम ꯃꯦꯇꯜ ꯕꯦꯟ ꯃꯌꯥꯝ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ ꯂꯣꯏꯅ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ ꯂꯣ ꯀꯤꯗꯅꯤ ꯂꯣꯏ ꯂꯩꯈ꯭ꯔꯤꯁꯦ ꯏꯚꯟ ꯏꯁꯩ ꯃꯐꯝꯗꯕꯨ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ Okay, let's hope that it revives soon ko. Makha chatharak poina that Soviet singi hazik upcoming tour kari lay any plans laibra upcoming asagi EP gi announce to bikre any upcoming tour laibra adum tanga thambiu and khoi mini tour hai tar adoina mini tour extended play si EP na go yam kana khoi yam song na to we plan like this album da budi song to we plan le do huzik ki oina de khoi mini tour gi ma promotion oina khoi EP gi na sana huzik de khoi Manipur da EP launch to ja de samna metal band gi de EP ama release to ta de my hometown na ma dum launch to ba ado khoi na Bangalore launch to gi potential keno do khoi gi investment ga lai tam ni na khoi gi de tours na promotion oina ba na khale ba city manga traga taruk na tramai haina sigi keno da chana bona re khoi confirm ta city ahum mai de lai ra ado huzik kana wai chana de linge ado khoi gi de me na huzik gi EP gi release da focus period adu matung ta ba tour zum makha chathar kan tour gi matang adi ko yam kana hiring budi lai thai akhoi na ju yam kana ju expect tawre hadi EP ni na hai hoi city ahum budi confirm oire Okay, let's hope that you have a good time big tour sing sida so adum ye pawmi ba ngasai gi response loina phangani na khali na thausi akhoi hojik matam su losalak pana marang oiraga akhoi gi last segment se akhoi ayamba hamna rapid fire round haba tare but questions game macha ma thami aduga and band member sing sida who is most likely to do something haraga continue to ge have the kanana kari sigi x ena pala ibe se kanana hena most likely to da hai tare ko aduna isa na thamoi sengna simdi mani simdi aidi ga have the khambiu adaga masigi macha am dang tawraga program se dashana bagi tanda nojagi okay makha chatharpada who is most likely to okay break their musical instrument on stage or jam kana how are you responsible nga tani ba everything instrument am laina hona pamu jab ya okay who is most likely to joke during a serious moment and who is most likely to be late to a gig or a jam kana we Tengan base next who is most likely to debate on political theory kana we Albani is what is hagradi dum political theory sida loi banai da deba okay who is most likely to write the darkest lyrics maybe okay who is most likely to have the wildest stage presence kana we Darong saba okay drummer sideba okay who is most likely to come up with new song title so song title de Dennis Ivan yam ma okay writer sings na who is most likely to be a social media star down south ne hai well this presence you say okay who is most likely to secretly like or have a or watch a Barbie movie kana I am serious of the band but secretly kana ka handa bidaga Barbie movie ga yangamba natraga na laidana ko some Barbie di yeng de do Blackpink sei tare okay daga who is most likely to have the most unexpected hobby kana way unexpected hobby je setang ni ma nga phawai hobby yang nai okay it qualifies ya thi I did fishing expert okay the last oina mayam de ki ju tamina say describe the band in 3 words okay anti society highway anti establishment anti religion si thamma okay energetic high anti mention high anti establishment high adu specific oina what am tang when last one high ga de anti establishment jina phoi gi sab man na dum paningi okay asha bagiri aina hayi mo moy pangramina aina musically wina yeng bakanda energetic powerful and hardworking setam ge last word am tang thamira budana aduga khoi wrap up tawrasi Dennis na budi hai gre anti establishment hai ge sigi things de loina bak ai resonate tominare ba men oina sida emphasis pi na okay si dum hai okay thank you very much that Soviet for being ko akhoi ge studio de leng birak tana wari batai saraga and heavy metal gi matana su wari am share to bi bagi da makta am ko jahana thaga chari thank you very much
Ngasigi oinadi in the evening matang asida losimegi tanja do logjage akoi every Friday amuko adum band mayam ama pudan lakjage isa isa na pambi ba band kaya ma leragasu khoi comment box adum pibiramo khoi unana ba tanja logjage ngasigi oinadi chongtham amrita na kaina na ba ya thangni jari pine birese